मोहम्मद सल्लल्लाहु अलैहि वसल्लम दा अवाबा पीबा लेपलमदे करेम कथाइनबगी वाहिसिंगना लान तासिलकलमी मोहम्मद सल्लल्लाहु अलैहि वसल्लम अवाबा अनि कोक्तक्तगी अरुम्बा कोक्तरिङेदा अमुक्का मखोई मयामना अवाबा पिसलक्पा असि मागी मरा लेजद्रबा लोइनबसिंगना यामना वाजरमी अबू तालिब अमसुंग खदीजा रज़ियल्लाहु अन्हा ना लैखिदबा अदुगी मतुंगदा कुरैशिंगना ओतपा नैबा हौरकपा असिनी मुसलमान अयाम्बना हफ्सादा लैखरे मक्काददी मखोई खरा खक्तनी लेहौरिबा येकनबसिंग मखोईगी मायोक्तदी समुंदर गुम्मनी मसिदबु मखोई मरा लेजद्रबसिंगना करिनो तौगदौरिबसी हौरक्लिबा इसिंगी चाव असिबु करमना थिंगदौरिबनो मखोई उपाय लेजरमदे मखोई हाइबाबु सबर खांगम नतना अतै लंबी लेरमदे अदुगा अल्लाहदा थाजबा थमलगा अतै करी अमता तौद्रगसु मोहम्मद सल्लल्लाहु अलैहि वसल्लम ngaktuna thambani aduga musalman nupi singchu Muhammad sallallahu alaihi wasallam da ikhang khangudana tarakliba awaba sing adu yengduna leibungam lamde no mahazrat khola Muhammad sallallahu alaihi wasallam gi manakta laglami mahak asi hakim gi machanupi aduga Usman radhiyallahu gi machanupa maz'un gi loinabini mangna hari nahang wari basi kok nanaba karigi anisu bi loinabi ama thamdaribano nahaki thamoigi arumba adu kharadi yanglakani khadija gumbi nupi natragasu nahaki awaba adudi kharadi meng tahanbi ai aduga khara makhaidi nahaki thamoidu tangdu leitabi ai Muhammad sallallahu alaihi wasallam hari hakim gi machanupi kanagi maigaidono nang nahari badu khola radhiyallahu anha kumlai lukhrabisu phangbi ai lesabisu phangbi ai aduga Muhammad sallallahu alaihi wasallam na hanglai lesabina kana kholana kumlai nahangonda khwaidigi yamna chana gadabadi Abu Bakar gi machanupi ni Muhammad sallallahu alaihi wasallam na amukka hanglai aduga lukrabina kana kholana kumlai jamagi machanupi saudani mahakna nangonda iman prokre wafam masigi matangda mahakna harauna lausinjai mahak amasung mahaki mapuroiba amro gi machanupa sakranchu hapsada lamhongbada yauki mafam adudagi halakpa matamda mahaki mapuroiba taibangpal asidagi khungsan ki mahaksu matam asida nahaki nanakta laktuna leijarabadi mahakisu awaba adu kharadi kokani aduga nahaksu thamoigi awaba adu kharadi hantarakani Muhammad sallallahu alaihi wasallam hari Allah na nangbu nungaya phabo ohan bisanu nangi wapam asi yamna matang chabu wapam ni khola Sauda radhiyallahu gi manakta chalami aduga harami Allah kaya ada fakraba nahaki laibagno nangi punchi si kaya ada barkat laikrabno Sauda yamna khorangna hanglai karino ichi nangna ngangli badu aidi karisu khangmungamde kholana hari Sauda nangi laibakta tamlakliba asida haraujau nangi sarat rituna yung laba thung laba asida nangi nungaiba pau puraklibani nangi mang tagnuraba yum adu amuka nungayai phawa yumbal ama oiragani aduga adugumba yumbal oigani maduda maraiba faraba mioi kayana nangbu kalakani tabiro lagi rasulbu aina yahalaga thamlamlabani Sauda maithong adu haraubagi mami tarami phoka hokolaga ikai maithong galoina na hari subhanallah thonna yangna chalaga aigi pada mukta hanna paudambiu kari harakpano yangu khola radhiyallahu Sauda radhiyallahu gi mapagi manakta chalami
mahakna makun leiraba wafam asi phongdoklami ikhang khangaudana mahaki machinbandagi thorei makhoi anigi lamba asi kayada phakraba khawla nangi jinbandagi thorakliba wafam asidi kari na thagat kani thagat chana wahai leite nangna kayada nungaiba pau purakliba masigi matungda khawla umme roman gi manakta chalami mahakasi aisha rajulagi mama amasung Abu Bakar gi loinabini makoida khawlana nungai pau pirami haibadi Aisha Razullah ga nikagi wafam kayada laibak phakrabano rahmat amasung barkat gi nong tarakli Allah gi Rasul bu yingsin binabagi damak Aisha Razullah gi maikaidagi ayaba piraklami umme rumman nahari wah kayada matik magon laikhraba ungpamno ngakta ngaikho Abu Bakar sulak lagani halarga Abu Bakar sulak lami pau asi tabada mahak atui matik haraurami mahna wafam asi harauna lausinjarami mahakna mapugi thagat wafam pongdoklami aduga kholagi damak masing tingamdana dua tobirami asum tawduna khala rajulana Muhammad sallallahu alaihi wasallam gi damak sauda radhiyallahu amasung Aisha radhiyallahu ga lohong birami lohong laba matung dadi mahakal loina basinga amukka hena mapanggal kankhatlami makhoi animakki nika pangthoklami sauda harau Muhammad sallallahu alaihi wasallam yumna laklami matam asida mahaki jahi yankai gi matak warami Aisha radhiyallahu di angang ori mahakti jahi khara leraga lakhi